Hek tabada hangoiningai oiba leibak macha tadaba mawongda nupi macha singda masamaki private part Puthoktuna Masturbation tawwa nupa ama ngarang Imphal West District Police ki OC N Ingocha luchingba team amana phat pangamkhre Faraba Meeoi adu Langpoklakpam Shital chahi kunifal apokpa L Kumar kouee kwakethel konjeng lekai dagini hairi pausna hai Meeoi asna hokhiba tang 16 gi ayupung 8 makhairom takpa matamda Kasamthong High School manakta lambi da school karakpa mahiroi nupi macha singi mamangda onsinduna masamaki private part ikaiba khangna puthok labu matung masturbation topuni hairi hiram aduga mari lena complaint ama lakpadagi ngarang Imphal PS OC N Ingocha luchingba team amana mahaki khongul liraba matungda ngarang numidang wairam mayumdagi phat pangam khibani hairi Kasamthong High School ki mapas faisida koi charokna ayupung mapan makhai muki timing swai oigani koi activa da number thada ba activa amda lakpa nupa mama adwaida Kasamthong High School gi sida koi mas gari khamaga koi Kasamthong High School gi sida nupi macha khara adum lai school gi nupi macha sing somda onsil laga hai bitare magi private part keno tawraga haidi koi keriani masturbation tawba hai bitare koi nupi rom siron silaga adumba keno si koi report number lakpadagi hai bitare sumaina tawre hai si report lakpadagi masi koi na kanna OC Imphal PS koi inspector Ingocha gi team na kanna CCTV footage na chingba myam yenga magi likhunji trace taw matungda hojiki haiba mi si koi phange mi chi koi arrest tawre haiba mi si mamingna Langpoklakpam Shital singh 28 years son of L Kumar of Kwakithel Konjeng Lekai haiba mi singarang evening pung 3 makhai swaida koi magi mayumdagi Phaare duga mana sinaramba magi hojiki magi transportation lakpa sinaba activa du su sis tawre ado haiba mi si koi FIR ama lokalaga koi court putholaktuni ado koi na haining si crime against women si koi gi Manipur si nupi bu koi yamna ijat tawna leiba society ni amani haraga sugumba crime against women mamangda su koi gi nupi macha amada khut cha sangubugi pharaga koi jail da hapsin giba leigre jail da thamgre ado hanak kisu chapmana na ikui kuidana sigumba ma thoropsi koi leiriba isin naw sing koi gi nupa sing si parents sing sina angang sing si parents sing sina yamna koi gi nupi obi sing da kari meeting yengani nupi obi sing bu dignity amada yengadam ni haibagi kino sing se family lesson amama koi parents sing na tambiba ma daka oire school da su oja sing na nupa mamcha sing sida nupi sing ja kamaina yengani haibagi kino sing si amna daka oi haina I koi police ki side gi thamjage aduga any sigumba crime against women haibitare chathaba lairagadi adum koi police adum pau pibio koi matam chana yam thuna thubida adum lain masi Manipur police ki side gi adu Imphal West District police ki side gi nupi de chathaba crime sing si koi tumin leithoko haina praja mayam da appeal tawjari